MPSC की WAHANG-CHE NAMLIBA MAPALLAMGI printing press ta mari LEINABA LEINGAKKI authority singna AWANGBA THAK-KI inquiry committee ama SEMDUNA YENGSHINGADABANI AMADI MANIPUR ga Heeram Amattada Makha Tana Shamnaba Yaroi Haina Maheiroi Lup THAK-KI Maikeidagi Cheksin wa Thamlakli Maheiroi Lup THAK-KI Maikeidagi Thadorakpa Chirol amada Manipur Civil Service Combined Competitive Men Examination 2022 gi ngarang aroiba exam numit asida morning sipta paper 4 General Studies 3 gi WAHANG-CHE asi candidate singda yenthokadabada evening shift tokpa paper 5 general studies 4 gi WAHANG-CHE oina candidate singda yenthorakpa haibasi yamna sathina lebak macha tadaba thawong amani haina Maheiroi Lup taruk ngalawi bureaucrat officer civil servant oiraktuna lamdam sigi oiba administration pairakadoriba leipak asi semlakani haina asa tawriba candidate singi yamna maru oiba MPSC na lawba examination asi fawba section debagi masak ama ubo fangi masi yengsinba watpaki khudamni thodoga siga mari leinada Maheiroi Lup tarukna MPSC gi examination controller unaduna wari sanarubada mapallamgi printing press amada MPSC gi WAHANG-CHE namhali haibagi wafam leire maramaduna Manipur gi Makhal Amatagi examination ga printing press asiga Makha Tana Heeram Amattada Shamnaba Yaroi Haina Maheiroi Lup Tarukna Cheksin wa Thamlakli loinana printing press asigi mathakta Maheiroi Lup Tarukna Manipur gi maru oiba exam gi WAHANG-CHE Makha Tana namdanaba apil torakli